ꯌꯨꯝꯃꯩ ꯆꯥꯛꯈ꯭ꯔꯕꯁꯤꯡꯒꯤ ꯄꯤꯔꯛꯂꯤꯕ ꯀꯝꯄꯦꯟꯁꯦꯁꯟ ꯈꯨꯄꯤ IDPꯁꯤꯡꯕꯨ ꯎꯁꯤꯠꯇꯕ ꯑꯣꯏꯅ ꯂꯧꯏ ꯄꯤꯔꯛꯂꯤꯕ ꯀꯝꯄꯦꯟꯁꯦꯁꯟ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡꯒꯤ ꯑꯣꯏꯅ ꯍꯟꯗꯣꯛꯀꯅꯤ ꯂꯧꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯂꯤꯕ ꯑꯄꯨꯟꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕ ꯑꯃꯗ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯊꯤꯡꯉꯨꯖꯝ ꯗꯦꯕꯦꯟꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕꯗꯨꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯝꯃꯩ ꯆꯥꯛꯈ꯭ꯔꯕꯁꯤꯡꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯄꯛꯀꯥꯒꯤ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ 10 ꯄꯤꯊꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯄꯤꯔꯝꯕ ꯀꯝꯄꯦꯟꯁꯦꯁꯟ ꯑꯗꯨ ꯑꯃꯨꯛ ꯁꯦꯝꯗꯣꯛꯇꯨꯅ ꯌꯥꯝꯅ ꯍꯟꯊꯕ ꯁꯦꯟꯐꯝꯗ IDPꯁꯤꯡꯕꯨ ꯎꯁꯤꯠꯇꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯑꯦꯀꯥꯎꯟꯇ ꯄꯩꯁꯥ ꯀꯥꯞꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯤ IDPꯁꯤꯡꯅ ꯇꯔꯥꯏꯅ ꯂꯧꯗꯦ ꯌꯨꯝꯃꯩ ꯆꯥꯛꯈ꯭ꯔꯕ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛ ꯃꯀꯣꯛꯇꯒꯤ ꯍꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯃꯌꯥꯝꯒꯤ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯨꯄꯥ ꯂꯥꯈ 10ꯗ ꯌꯥꯈꯤꯕꯅꯤ ꯑꯗꯨꯃꯛꯄꯨ ꯑꯃꯨꯛ ꯅꯧꯅ ꯁꯦꯝꯗꯣꯛꯇꯨꯅ ꯂꯨꯄꯥ ꯂꯥꯈ 3ꯗ ꯍꯟꯊꯔꯛꯄ ꯍꯥꯏꯕꯁꯤ IDPꯁꯤꯡꯕꯨ ꯎꯁꯤꯠꯇꯕ ꯑꯣꯏꯅ ꯂꯧꯏ ꯀꯝꯄꯦꯟꯁꯦꯁꯟꯒꯤꯗꯃꯛ ꯑꯦꯀꯥꯎꯟꯇꯗ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯁꯦꯟꯐꯝ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡꯒꯤ ꯑꯣꯏꯅ ꯉꯁꯤ ꯍꯟꯗꯣꯛꯂꯒꯅꯤ ꯍꯥꯏꯈꯤ अखोई हजिक पैसा मोइना कापसिनबिरैबा 85000 से अखोई हजिक अथु मतमदा कापिबा अखोइदा कापसिनबिरैबा अकाउंट कनो तो छाजिनबिरैबि मसिगी मतुगिना वीडियो दा तरोगा अखोइ दिसिदा यहोनबगी अथु मतमदा खोइ ngasiमा handokjaragani sumaina khara कापसिनबिरकपसि अखोइ लौबा ngamjoi अखोइसिना yum साबा ngama gi konaroi habigi nongtada अखोइना सि handokjarगे habasiनेबा अखोइना कनो थमजरिसे तदेना अखोइना मु हाइजनिंगदी युमै चाख्रबा हाइबिसि अदगी सोशल मीडिया दा खबर द मयाम अमुदि ताबिरमनि याम इलाइ लाइना खंदिरमनि युमै चाख्बा हाइबिसि अर्थ कैनो युमै चाख्बा हाइबसे एवरीथिंग लॉस नि करिम होइत्रम जीरो दे हौदिनेबा सिगुमबसे करिम खंदिदना एकदम नि मतागु हान चनरमदुसु हान पिबिरिबा लाख मंगा तरे अदगी तरा हाबिसिना मांगिबा प्रॉपर्टी मयामगी कवर तो ngamba phau na teba adubu mayam gi habi dam mayam se yana bogi matung na chathar ka matung se da yani ni matagum lak pro da mang ra ma tane ba adugi po to pung to ga akhoi su yam usi thoi da mi mong da akhoi gi yum du bu khoi gi footpath da plastic aman khalal lai da gi mong da la hum da pi gi ni habi si da singna ITV sing ji bu usi ta ba ni habi se thamjage